Hujik ahanbada mayamda ngasigi blog asi kay Manipur dagi lengpirkwa wajasing mayamna sapungaba matam amagi taptam napi sarik manaubi koi wajasing ningdalebe wajasing asisu ming lerba koi artist ngaktani ngasigi koina mafam asita laglibasi hariba mafam asi koigi benakandigi tea garden dani koigi ngasi mangda leiba wasasi Ganesor Khetri Rayung maki cover song amakak koi shooting tobagi lakpani maki ngasigi isai asi usasina nupigi khonjel da lanthok saba isai koi madugi shooting se koi mikup kharagi matungda hojaragani mayam mineng taminasi mayam buthaka cheri asuba ke aru su ngakbiu thank you kapo bila Welana mangda uriba isalasi sinabu koi manda nauna mayon chongklaklibi koigi Manipur gi sangnai rebi saisakpi manda moirang tem ekoi hojik mikup kharagi matungda ekoi gi shooting se horagani